Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Kendra Sarkar na hogdokiba Pradhan Mantri Jan Dhan Yojana ngasi chahi tara mapung phare hauju phawbada scheme asigi makhada beneficiary koti yankai humdu hena kanaba phangan khre Thoubal Zilla gi sub division ahumda ichauna lupa koti chama humbudra nipan rongi nga gi farm mang tan kre hairi awang nongpo varaki raisa singda hydroelectric power project chakot hanaba kendran akhanaba sentang pinanaba kendra gi mantri mandal na ayaba pire Arunachal Pradesh ke Sobansri Zilada Varat Lami ki truck ama lokhada tasinbada lanmi ahum lekhidre amasung Paralympics Games lising ani kunmari ngasi numidang pung 11 makhaida Paris ta hauragani Kendra Sarkar na English ngini tara mari ki August ko nipan da hogdokiba Pradhan Mantri Jan Dhan Yojana ngasi sehi tara mapung phare hauji forward scheme asigi makhada beneficiary koti yankai humdo hena kana ba phangan khre Pradhan Mantri Narendra Modi na scheme asibu mai pahan bagi damakta beneficiary singbu thagat pa phungdorakli social media da thagat pa warol amada Pradhan Mantri na hai Jan Dhan Yojana asina akhanana nupi naha amasung sothana leriba myoy koti kayagi punsi mahing hena fagathan bagalona na sel tungi tengbang piri Amarom Mukhyamatri Nongthombam Biren Singh Hairi Pradhan Mantri Jan Dhan Yojana na malingi khwaidiki chawba financial inclusion scheme oire mangna hai scheme asigi makhada atelebak singi mikoktegi scheme asigi beneficiary singna hena wangle social media da thaga powerol amada Mukhyamatri na hai asigumba singthaninga oina mai pakpa asi Pradhan Mantri Narendra Modi gi asan baming adugi makhada oithokpa ngambani mangna hai Pradhan Mantri Narendra Modi na leba asibu chakhona na ba lepaleten honari hauji fawda yojana asigi beneficiary koti yankai humdoi lakh tara humdoi hele masi European Union amasung United Kingdom gi apun ba missing degi helabani Sri Biren hai Jan Dhan Yojana asigi apun ba nupi beneficiary koti kunmapan lakh Yankai tarukni masina Russia ge apun ba missing degi hele rural amasung semi urban area ge beneficiary koti kul manga la kuntra humdo oiriba asina USA gi missing degi hele haujik phawda mudra loan pikiba asi lupa koti la kuntra romni masi Ethiopia gi GDP degi helabani Sri Biren hai haukiba chehitara asida myoy koti yankai humdo henbana Jan Dhan bank account hangdoktuna lupa koti lakh ani lising kuntra mato henbegi senfam bank account sing the deposit tawrakle Yojana asina myoy koti yankai humdoi rom banki khudong chaba piduna leba asta leriba nagrik sing sakti piduna financial inclusion da awon purapada chawna mateng oiri mission asina laraba myoy sing busu selgi tungsin bagi khudong chaba su piri Mukhyamatri Nongthombam Biren Singh Municipality Administration Housing and Urban Development Mahut Bibaki official Singh ngasi Mukhyamatri Secretary te unaduna mifam ama pangthokre mifam aduda biba asina paikhaliba chakot thorangi thabak thoram singi matangda khanakhi Imphal is Zilla gi Lamlai Police Station gi manungtana leiba sekta kulda security force gi apunba kangbu amana yamlaba khuzu kala kya fagat pangamle police ki pauna hai ngasi nungthil pung ani taba matamda akangnaba paw uma phangbadagi mapam aduda tibu humgi thabak chathabada kulaising adu fagat pangam khibani maduda nongmai tere fagat pangamle hairi Loktak Development Authority ki Chairman Moirangthem Aswini Kumar ga Manipur ki Principal Chief Conservator of Forest Anurag Bajpai ga unaduna Loktak Pat amasung masigi akoibeda leriba mafam sing sengbat sagatpagi matangda wari shanakre Imphal da leba LD gi head office ta unaba aduda Kebul Lamjau National Park yauna Loktak Pat ki honglakliba saktangi matangda kupna wari shanakhi Restoration of Loktak Lake and its associate wetland galunana Bisnupur Zilla gi Loktak Park ki akoibeda leiba ising ichawna sohalaba khunjasingna ithai baras hangdopiu haina khongjang singre baras asigi oina get manga gi manungda anikha hangbadu yaningde haina khunjasingna nungaitaba phungdorakli masigi matangda Restoration of Loktak Lake and its associate wetland gi co-convener Trongbram Jitena ashumna hai ngasi asi aikoi Dangi thungsing asi hangduk piu haiduna asobo strategy ama sangima laksebani hojik hing isaugi phibam di Manipur gi leiba mafam singda nong manong gi hengala ai adu NSPC na thamgoda level gi chang sidagi hena hangbang amoi haiduna dam hangi basi government athubu matamda praja gi awaba mangi taiba mayam singsi ubiraga dam sing asi athubu da hangnana ba policy togi haiduna singjari
Lagliba September thadagi December fawo chathagata kunmathoi suba livestock station listing ani kunmari ki matangda numinini ko oba district level training program amanga si zela asigi veterinary officer lushin kre sub divisional veterinary hospital more nesinba training program aduda DMO Dr. N Ngamro Juli amadi akhangai kaya saruk yaki kunmathoi suba livestock station asigi primary investigator Thomringam Singlaina resource person oikiba training aduda Chandel amadi Tenopol jilagi veterinary department ki staff singna saruk yaki paugi marak thana atenba break ama Rolex tilat hidak si Manipur gi lopham kaya da mai pak na sangeng tawraba tilat hidak ni Rolex si season bana mayol chikbi mana konsin bi phauda taba utong tin ngaroi ka bi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami mahuksa gi khalda akaiba amat pide aduga pampo gi awaba ma suklai leiroi har natraga lengoi kharada yalage hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda phangbiragani Rolex Lomi Singi Asin Mamaru Tabiriba Pawsi Akasvani Imphal Digini Thobal Zilla da Tokiba Ising Ichona Zilla Sege Tongan Bus Sub Division Ahumda Lupa Koti Chamahumudra Nipan Rongi Ngagi Farm Mang Tahan Krehairi Ichaw Asida Lopalaba Lofum Hector Listing Ahum Chatu Nifumari Yauri District Administration Thobalna Zilla Asege Agriculture Officer Amasung Fishery Officer Degi Fangba Ahanba Report ki matung ina Lilong Thobal Amasung Wangjing Tenta Sub Division Ahum Asigi Oina Lilong da ngagi farm hectare listing ani subna kuntra Thobal da hectare listing ama Jenny Marfumanga Amasung Wangjing Tenta da hectare listing ani Chatruk Kulumdoi Ichawna Amanga ta Thon Kre Jila Asige Agriculture Officer Degi Fangba Report amagi matung ina Jila Asige Sub Division Ahum da Labor Apun Bakungang Yankai Marigi local hectare listing ahum chahum nipu mari handaki isaw asina amangata thon kre hairi Raizegi MP Lisemba Chana Zawuna Imphal iski Khurai Sarjor Lekai di Leba Usu School gi Lehaw Leren Koba project ama hogdokre ngasi school asida pangthokiba tarahumdoi shiba kids project day thorumda project asi hogdokibani thorumgi saruk ama oina mahairu shina semba project kaya amadi narki oiba jego isesing utki School Mahiro Shingu Eba Numit Humni Chathagata ba Science Motivational Program among Asidagi Tagal Pataleba Master Ki Complex the Hokre Manipur Science and Technology Council Master Imphal Nasinba Program Asina Mahiro Shing de Science Kilam de Hena Kangan Bagalona Science Book Career Ama Ohembada Jauna Mating Oiragani Imphal Vesilagi Cocatel Urban Primary Health Center Sinduna USWC Takhilekai Amasung CRLC Khoirapam Lekai da Lem na Lang Bigi Kem ama Pangtokre Kem asi National Urban Health Mission amasung ke Sangtong Kendra gi MLA Sapam Nisikan ki miyang makhada pangtokibani Imphal Izalagi District Health Society na sinduna Sombong High School da ngasi angang singda hidak manasi na dabagi matang da awareness program ama pangtokre taramasi social justice amasung empowerment mantraloy makhada nasa mukta varat avian gi saruk am oina pangtokibani Thoba Zilla gi Faude Leba Holling Soul the Addiction Rehabilitation Center na sinduna nomu yu HIV Hepatitis B amasung C gi madam da awareness program amasung screening test tawagi thorum ama pangthokre thorum asi Zilla asigi Chief Medical Officer Dr. Y Nokul Singh amasung District AIDS Control Officer Dr. Y Bizendra amadi akang hikyana wangangki None Zilla gi Longmai Khulda Assam Rifles na senduna ngasi lem na lang bi kem ama pangtokre kem aduda angang yankhai teruk yawna punna mihoy chamri humpuma pan layangki amadi lem na hidak langtak yenthoki Haksel amasung Yafayumbal Mantralo na piba English ngani kun marigi Kayal Cup Award amasung eco-friendly winner listing ngani kun marigi mana District Hospital Tamenglong na fangle Swas Varet Mission gi makhada lu nan thamnabagi damakta sakhangduna mana asipirakpani mana asta sel oina lupa lak humpu amasung citation ama yauri Manipur Police Department da Jamandar gi post khara langnona ba pangthokiba physical efficiency test amasung written test mai paklaba candidate singi interview October 13 gi horgani haina Manipur Police ki DGP prison si donglena thokpa cherol amana khangal lakli interview asi Imphal gi anisuba Manipur Rifles ki complex leba Manipur Police Housing Corporation Limited ki office complex sa pangtokani kanagumba candidate singna mapam asada interview yawbada khudong chadaba leiragadi makoi gi district headquarters singda saruk yaba yagani akupa marol Manipur Police Department gi khangba yagani
awang nokpok Bharat ki Rajya Singda hydroelectric power project chakot hananaba kendra na akhanaba sentang pinanaba kendra gi mantri mandal na ayaba pikre masina awang nokpok ta leriba miyo kya da thabak piba ngamlagani amadi tourism gi lem lomda hena chakot hanbagalona na entrepreneur ohenna bagi khudong chaba pigani kendra gi power mantralu na semba central financial assistance CFA gi senpam asi lupa koti lising mari chama kuntra taru oigani amadi chaliba senba chei asidagi horoga senba chei lising ani kuntra matoi kuntra ni thoi faw manungda thabuk paikhat kani scheme asna awang nopor raja singi hydroelectric project packet pada khudong chakadaba amadi project ki kana ba legada ba hiram singda sel thadagani masigaluna na project pakhali ba raja aduda mailem na pibugaluna na project adu hena fagadana ba state GST kendra na raja aduda amuk hana pithorakani Akashvani Imphal dagi pau tabiri Arunachal Pradesh ke Sobransi zila da varet lanmi ki truck ama lokha da tashin bada lanmi ahum lekidre thogdo asing asi ayupung tare makhai aduwaida trans Arunachal highway gi takpi kulmanak ta thokibani thogdo aduda soglaba sing manangnak pa hospital sing da layangli thogdo adu Arunachal Pradesh ke Mukhyamantri Pema Khandu Army Eastern Command ki Lieutenant General RC Tiwari na awawa phungdorakli Lebas the National Industrial Corridor Development Program gi makhada anoba Greenfield Industrial Smart City taranin thoi linkana na ba kendra gi mantri mandal gi mifam na ayaba pikre Mantri mandal gi mifam loirba tungda paumushing da wangang bada information amasung broadcasting mantri Ashwini Vaishnav na hai masi sangat nalbo honna bada lupa koti lising kunipan chatu hena changani project asina miyoy lak tarada hak thengna na amasung miyoy lak kuntra dana na koina na thabak pangan bangam halagani Paralympics game lising ani kunmari ngasi numidang pung 12 makhaida Paris ta horgani games asita varki sanaro marfu marina tongan ba masana tarani thoida sharu yari Asian Para Games lising ani kuni thoida lupagi takaman pangkiba Vageshri Yadav amasung world record thangraba javelin sanaro Shumit until na hogdopagi thoramda varki flag bearer oigani Tripura gi ising ichagi phibam kendra gi Griha Mantralaya gi Joint Secretary na Luchingba Mir Kambu amananga se yingshingkhre Mir Kambu asida kendra gi Lau Singu Seltum Jal Sakti Rural Development amadi Road Transport amadi Highways Mantralaya shingi official sing yauki Raja dida ising ichawna maram oidina miyo lising humudani to hena relief camp Chamir Matfudani to da changda pham logduna lady masing maning da miyo lising yankhai romdi Gomati jila da hangba matam kharagi relief camp singda changda pham logduna lady District Administration na awaba nanglaba miyo singda chinjak thagana ba ising hedak langthak na chingba tengbangi polam singen thopagi thabak su chathari ichawna solaba Gomati amadi Sifahi jala jila singda SDRF amadi NDRF ki punna team taramathoina mi kanba amasung tengbang pibigi thabak chathari Assam ki Mukhyamantri Himanta Biswa Sharma hairi Rajya asiki miyoy lak mapan lising kuntra manga gi Aadhar card sing kendra sarkar na piragani NRC ka mari lenana biometric lobana maram ordina Aadhar card pibige thaba arsi lising ani tara mapan gi February amasung August ki marakta lepkhibani Mukhyamantri na hiram asigi matangda kendra gi Griha Mantri Amit Shah ga unaduna wari sanare man hai miyoy lak mapan lising kuntra manga gi Aadhar card sing nimit tara manga ni degina kuntra fob gi manungda phangalagani Chama kuntra humdu suba Duran Cup के final da Mohan Bagan Super Giants का North East United FC का sanargani final tha si ki kuntra matoida Kolkata के Salt Lake Stadium da sanagani ngarang Vivekanand Yuva Bharati Stadium da sanaki ba anishiba semi final da Mohan Bagan na Bangalore FC bu penalty da Panjal Mari home da thoikibani ahanba semi final da na North East United na Silong la Jongbu Panjal home sino da thoikibani hauzik aroi bada maroi ba pau amukhana Kendra Sarkar na hagdokiba Pradhan Mantri Jan Dhan Yojna ngasi chahi tara mapung fare haujik phawada scheme asiki makhada beneficiary koti yankai humdo hena kana ba phangan khre Thauba jila gi sub division ahumda ichawna lupa koti chama humudrani pandrongi ngagi farm mang tahan khre hairi awang no po far ki Rajya Singda hydroelectric power project chakot hanana ba kendra na akhanna ba sentang pine na ba kendra gi mantri mandal na ayaba pikre Arunachal Pradesh ke Sobransi jila da varat lami gi truck ama lokha da tashin bada lanmi ahum leikidre amasung Paralympics game lising ani kunmari ngase numidang pung 12 makhaida Paris ta horagani awrijare